ꯉꯁꯤꯗꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯍꯤꯡꯒꯣꯜꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯈꯔ ꯍꯦꯛꯑꯒ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯗꯒꯤ ꯀꯩꯅꯣꯒ ꯕꯣꯔꯤꯒ ꯍꯥꯞꯄꯒ ꯑꯣꯏꯅ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯍꯦꯛꯃꯟꯗꯅ ꯌꯥꯎꯗ꯭ꯔꯦ꯫ ꯄꯦꯔꯨꯛꯁꯤꯅ ꯈꯔ ꯑꯃ ꯐꯨꯠꯂꯒꯦ꯫ ꯗꯥꯜꯁꯤꯅ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯃꯦꯠꯄꯗ ꯈꯔ ꯀꯣꯠꯅꯕ ꯍꯦꯛꯑꯒꯦ꯫ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯅ ꯍꯣꯔꯦꯟ ꯊꯥꯎ ꯉꯧꯕꯒꯤ ꯈꯔ ꯑꯃ ꯍꯦꯛꯆꯜꯂꯒꯦ꯫ ꯊꯣꯡꯕ ꯂꯣꯏꯔꯦ꯫ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯊꯣꯡꯗꯤ ꯊꯣꯡꯖꯤꯜꯂꯦ꯫ ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ? ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ꯫